ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯔꯤꯟꯀꯨ ꯈꯨꯃꯨꯛꯆꯝ ꯏꯗꯤꯇꯔ ꯏꯝꯐꯥꯜ ꯇꯥꯏꯝꯁꯅꯤ ꯆꯠꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ 30 ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ 100ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯤꯌꯥꯝꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯐꯝꯁꯤꯡꯗ ꯃꯁꯤꯒꯤ ꯔꯤꯂꯤꯚꯦꯟꯁ ꯑꯃꯁꯨꯡ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯗꯨ ꯈꯟꯅꯖꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯑꯩꯒ ꯂꯦꯡꯁꯤꯟꯃꯤꯟꯅꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ MC ꯑꯔꯨꯟꯅꯤ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕ ꯑꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ 100ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯡꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕꯁꯤ ꯃꯥꯒꯤ ꯁꯤꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯄꯥꯛꯁꯜꯂꯛꯄ ꯑꯗꯨꯒ ꯚꯥꯔꯠ ꯄꯨꯝꯕꯗ ꯇꯆ ꯇꯧꯕ ꯉꯝꯃꯛꯄꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯕꯒꯤ ꯅꯤꯡꯐꯨ ꯃꯌꯥꯝꯗꯒꯤ ꯉꯥꯡꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯏꯐꯦꯛꯇꯤꯕꯅꯦꯁ ꯑꯣꯐ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯋꯥꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯅꯩꯅꯔꯛꯄ ꯑꯍꯥꯟꯕ ꯑꯁꯤ ꯑꯣꯖꯥ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯖꯥꯅ 100ꯁꯨꯕꯒ ꯄꯥꯡꯊꯣꯔꯛꯄ ꯃꯁꯤꯗ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯝꯇ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯥꯛꯅ 2014ꯗꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ 9 ꯆꯨꯞꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯄꯣꯠꯁꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯔꯃꯦꯠ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯥꯒꯤ ꯐꯣꯝꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯍꯥꯟꯅꯒꯤ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯅ ꯑꯦꯟꯁꯦꯟ ꯏꯟꯗꯤꯌꯥꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯆꯠꯊꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯗꯁꯦ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯅ ꯃꯁꯦ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯑꯩ ꯎꯖꯩ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯁꯃꯥꯖ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯉꯁꯤꯃꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯗꯧꯕꯒꯤ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗꯗꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯦ ꯕꯤꯍꯥꯔꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯟꯙ꯭ꯔꯒꯤ ꯁꯍꯔ ꯃꯆꯥ ꯑꯃꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯑꯗꯒꯤ ꯃꯦꯘꯥꯂꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃꯒꯤ ꯍꯥꯏꯅ ꯎꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯃꯝꯁꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯀꯟꯁꯇꯦꯟꯠꯂꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯝꯅꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯑꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯇꯣꯝ ꯍꯦꯔꯤ ꯗꯤꯛꯇ ꯍꯦꯛꯇ ꯐꯣꯟ ꯇꯧꯕ ꯅꯠꯇꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝ ꯑꯃꯁꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤꯡꯁꯦ ꯀꯔꯝꯕ ꯑꯗꯨꯁꯨ ꯚꯦꯔꯥꯏꯠ ꯑꯣꯏꯕꯗ ꯍꯥꯏꯕꯗꯤ ꯁꯥꯟꯅꯄꯣꯠ ꯁꯥꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯗ ꯂꯧꯈꯠꯂꯤꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛꯇꯒꯤ ꯂꯪ ꯁꯨꯡꯉꯒ ꯐꯤ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯅ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯑꯦꯡꯒꯦꯖ ꯇꯧꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯃꯃꯤ ꯇꯥꯏ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯗꯣ ꯁꯥꯏꯟꯁꯇ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯕ ꯌꯥꯏ ꯀꯜꯆꯔꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒ ꯁꯝꯅꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯤ ꯎꯠꯂꯒꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯂꯧꯈꯠꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯌꯣꯒ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯣꯂꯦꯝꯄꯤꯛꯇ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯛꯄ ꯃꯌꯥꯝ ꯑꯣꯏꯔో ꯃꯗꯨꯒꯤ ꯁꯥꯟꯅꯕꯨꯡꯒꯤ ꯄꯣꯠꯁꯤꯗꯗꯤ ꯃꯟ ꯀꯤ ꯕꯥꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯂꯧꯈꯠꯄ ꯃꯗꯨꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯅꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯣ ꯄꯟꯖꯥꯕꯀꯤ ꯑꯣꯏꯕ ꯌꯥꯏ ꯍꯔꯤꯌꯥꯅꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯗꯦꯜꯂꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯋꯥꯠꯆꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯔꯤꯕ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯧꯖꯤꯛꯀꯤ ꯀꯟꯇꯦꯝꯄꯔꯦꯔꯤ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯣꯠ ꯑꯗꯨꯒ ꯑꯃꯅ ꯃꯥꯂꯦꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯦꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯥꯏꯗꯅꯤ ꯑꯁꯤꯒꯨꯝꯕ ꯒ꯭ꯂꯣꯔꯤꯅꯤ ꯍꯥꯏꯗꯅ ꯎꯠꯄ ꯌꯥꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯁꯤꯒꯤ ꯐꯣꯔꯃꯦꯠꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ
ꯁꯨꯞꯅꯗꯒꯤ ꯃꯤꯅꯤꯠ 5-10ꯒꯤ ꯚꯥꯁꯟ ꯑꯃ ꯅꯠꯇꯦ ꯃꯁꯤꯗ ꯑꯆꯧꯕ ꯀꯩꯅꯣꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯄ꯭ꯔꯥꯏꯗꯀꯤ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝꯒꯤ ꯁꯥꯏꯟꯁꯀꯤ ꯑꯔꯤꯕ ꯁꯥꯏꯟꯁꯀꯤ ꯑꯅꯧꯕ ꯁꯥꯏꯟꯁꯀꯤ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯁꯦꯝꯒꯠꯂꯛꯄ ꯀꯩꯅꯣꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 9 ꯆꯨꯞꯅ ꯃꯁꯦ ꯀꯟꯁꯇꯦꯟꯠꯂꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯃꯤꯕꯁꯦ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯃꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯥꯟꯕ 2014ꯒꯤ ꯑꯣꯛꯇꯣꯕꯔ 3ꯒꯤ ꯃꯥꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯍꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯅ ꯈꯟꯖꯈꯤꯕ ꯃꯦꯗꯤꯌꯝꯁꯦ ꯃꯥꯒꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯕ ꯃꯦꯗꯤꯌꯝꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯁꯤ ꯈꯟꯈꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯈꯜꯂꯛꯄꯁꯤ ꯍꯣꯏ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯀꯩꯅꯣ ꯏꯖꯤ ꯃꯦꯗꯤꯌꯝꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯟ ꯀꯤ ꯕꯥꯠꯇꯤ ꯔꯦꯗꯤꯑꯣꯗ ꯇꯧꯒꯅꯤꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯆꯔꯤ ꯁꯤ ꯃꯇꯥꯡꯗ ꯔꯦꯗꯤꯑꯣꯒꯤ ꯃꯦꯗꯤꯌꯝꯁꯦ ꯑꯩꯈꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯃꯦꯗꯤꯌꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯔꯦꯗꯤꯑꯣꯁꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯔꯕꯥꯟ ꯁꯦꯟꯇꯔꯁꯤꯡꯗꯗꯤ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯃꯁꯤꯡꯁꯦ ꯍꯟꯊꯖꯔꯒꯁꯨ ꯑꯗꯨꯕꯨ ꯑꯔꯕꯥꯟ ꯁꯦꯟꯇꯔꯗꯁꯨ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯂꯋꯔ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯂꯋꯔ ꯀ꯭ꯂꯥꯁꯀꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯅ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯥꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯃꯁꯤ ꯇꯥꯔꯤ ꯊꯕꯛ ꯁꯨꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯇꯥꯕ ꯌꯥꯕ ꯑꯗꯨꯒ ꯇꯦꯂꯤꯚꯤꯖꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯁꯤꯅ ꯄꯥꯏꯔꯒ ꯌꯦꯡꯒꯗꯕ ꯄꯣꯠꯅꯤꯅ ꯃꯗꯨꯗ ꯑꯦꯡꯒꯦꯖ ꯇꯧ ꯂꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯔꯦꯗꯤꯑꯣꯁꯦ ꯃꯥꯅ ꯆꯣꯏꯁ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯃ ꯑꯅꯤꯗꯁꯨ ꯍꯥꯏꯈ꯭ꯔꯤꯕ ꯂꯥꯁ ꯄꯣꯁꯇꯨꯗ ꯂꯩꯔꯤꯕ ꯃꯤꯗꯨ ꯐꯥꯎꯕ ꯌꯧꯕ ꯃꯗꯣ ꯗꯤꯕꯂꯞꯃꯦꯟꯁꯨ ꯌꯧꯕ as well as ꯀꯝꯃꯨꯅꯤꯀꯦꯁꯟꯁꯨ ꯌꯧꯕ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯨꯁꯨ ꯂꯥꯁ ꯄꯣꯏꯟꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯁꯝꯅꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯁ ꯄꯣꯁꯇꯨ ꯐꯥꯎꯕꯗꯗꯤ ꯔꯦꯗꯤꯑꯣꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯁꯨ ꯔꯦꯗꯤꯑꯣꯗ ꯀꯔꯤꯗ ꯍꯥꯏꯈꯤꯕꯁꯤꯅ ꯄꯥꯛ ꯁꯟꯅ ꯃꯤꯁꯤꯡꯅ ꯇꯥꯕ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯔꯦꯗꯤꯑꯣꯗꯗꯤ ꯎꯏ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯐꯥꯎꯗ इलेक्ट्रॉनिक मीडियम की तोान मीडिया की मीडियम मैम थोचरबू हाँ की हौबदी लेरब रेडियो की अखोई मीडियम सिना हुजिक फाउबद ख्वाइदगी इफेक्टिव ओय हाइबदु प्राइम मिनिस्टर ना अखोई हुजिक लौबगी ममीनी ताबिरिबसे अदो ओजा मस्वाइदा अइना प्राइम मिनिस्टर की मन की बात तोान ओजानासु हाइबिख्रिबा ngसाइगी सोशियो पॉलिटिकल कल्चरल की ओबा तोान हिसाब मैम माना नैनबगी पोट मैम पुथोए पुथोकानसिदा हुजिकी था खुदिंगी था मौगी नोमाजिंग खुदिमक तौरइबनी हुजि फाउबदा मन की बात न मरम ओइरगा अखोइगी सिटीजन सिंगसिगी मागी लिवलीहुड अमदि मागी सोसाइटी मागी सोशल स्ट्रक्चर मैम से प्रमोट तौगिबा फाइदि मैम सिगा मानना पुखतखिबा इंखतखिबा हाइबताइ ओजा मस्वाइदि क्यामुगी यामना अखोइगी इंडियन एज ए अखोइगी प्रिमिटिव ओइबा कंजर्वेटिव ओइबा सोसाइटी सि इशु पार कांदा माना पिगिसना क्याम इफेक्टिव ओइना पिबा ngame no स्वाइदि कमाइ लौगे अखोइना पोचे अनि येंगबा याय अमना अखोइदा ब्रिटिश कॉलोनियलिज्म सि लेरिङै मतमसिदा अखोइगी वखनसा वेस्टर्न फिलोसफी ना वेस्टर्न रेशनलिज्म सिना हुमगा पोरकपा अदुगा अखोइना अखोइगी नापचैसे अखोइगी पोट अमा ओननबगी मेजरमेंट तौननबगी स्टैंडर्ड सी यूरोपियन कल्चर यूरोपियन मैनर यूरोपियन इटिकेटिंग अदुना स्टैंडर्ड ओइना लैरगा अखोइ इसाना इसासे ओनजब मतमदा यूरोपियन स्टैंडर्ड तुदगी ओनबा तारगदी अखोइसे यामना हंथब थाकनी हाइबसे इसादा लौजब मसे ऑल शॉर्ट ऑफ colonialism दुना पीबा पोटने colonialism से सुकनदगी अखोइना पॉलिटिकल ओइबा 1949 द ब्रिटिश हनगरे 19 अचुकता अदु हनगरे हाइबदु नतबदा अखोइगी वाखंदा colonial master अदुना स्टैंडर्ड ओइना उरगा लोइलम ओइना लैरिबा मिसिंग असिना मसाना मसासे चौखजदे हाइतन लौजबा मखोइदा इन्फीरियरिटी गी कैनोसे लैबा अदुगा मपान गी मास्टर दुबुना सुपीरियर मास्टर ओइना खनबा मसी थुगाइबा चंगेबा अखोइ इसासे मियांगा मानै अखोइ कनामतदगी ताती हाइबसे अखोइ इसाने इसादा मु मसीगी पारासे पिजबा म चंगेबा मसीबुनी डिकोलोनाइज तौगदौरिबसे अदुना महाकना colonial master na set tauramibा standard sing asa masi thugainabagi damakta mahakna man ki baat ki hojik phawsida sahi mapan gi man ki baat asida
ayamba sarukta masida decolonization gi Indian psyche da chudna leiraba colonial mindset ado madu decolonize dawna bagi pochima adum taban aduna mahakna aribagi chatnabi bu oiro yoga gi bu oiro natragana karino mache hek chance ma phangba matamda mahakna masigi pochi puthui ngasigi pithibi sidaso America na lit tawraga China na always for political reason, for certain reason, America ka samin na biyay, Russia ka samin na biyay, China ka samin na biyay. But samin na ba taraga so mado equals marakim friendship oina sat kadavani aikoi hantana yenge na hek kanba mikutu da mapan ki force man aikoi da laksara kadawri bani adugi pochima magna man ki wat si da fight to na bagi pochima aikoi na ui atopa amana social issue masa se khudam oina aikoi gi Indian demography da Quite Fartari was a census Mari Mangasa, India sex ratio, Masi, Nupigi Masingasa, Yana Kai and Hantaba. Angang pokpagi matamsi the lady ba sex ratio sa nupi pokpani am satin and nemhoba aduna akoige angang sing se hi kunna kuntra sigi age group si the lady ba sex ratio sa nupana ka hen wanga ga nupina hantava sa masigi maram mayama sociological or religious maram mayama leibi ya masigi pot asa masi tugaina bagi damakta akoina rational legal action mayama mai koina tawi haibati putriba angangi fetus ki sex sa determine to sa ain yate na haiba adubo madudi ain gi larik te yaujaba pot ne ba practice the yaudaba yam sebe da mar tanna athwai da prime minister gi man ki baat amada yaukhiba khoigi selfie with daughters na isan piga khoigi mobile da photo na minabsi yam encourage to gi pot ama yauki hoi mana madugi pot idea du atopa khoigi Indian citizen amadagi low oiragasu maduna khoigi lower level sida leriba community sigi mindset ta change propang ngam gibra ngammi kana khanbi roja huji bhokis na masi man ki baat se societal correction sida yam choiwa kanoma low ena khanbi aduna ain laksa gen na tawjirami basi so aduna Haryana gi nupa amana selfie with daughter isa nupi ga aiga photo lungwinava madugi photo du mayam mamangda social media da karida aigi isa nupi poksebagi pongseba ama maduda isa nupi se aina hayangwai sumaina semakani haibagi dream mama aikoigi isa nupi dugi akuibada aina sagatchaba aigi dream sa masigi pot asa aikoigi Haryana gi nupa amana pukhale mase man ki baat amada maga wari sanaba matamda thoe but government na hanagi government su angang kana nupa nupi khaidana gender discrimination laitana ba madu political action da police action da natraga legal action da tongna bo honaramba sa society gi marakta akoina social movement ama oina sagalna bagi pot ama Narendra Modi na maki man ki baat ta hojiki Haryana gi nupa siga mo wari sanaraba matungda mase thoglakpa amat prime minister na encourage tawba amat duna maram oiraga masigi selfie with daughter aibasa hojikti social campaign ama oina masigi pocha tapna thogle aduna Haryana da karida masigi campaign asa momentum ama lai as well as atopa state singda su santora I aduna aina thamjaningi bati social movement haibasimaktabu khara tapkalli masidi rajniti gi natraka economic ti oiba akoina khutak te to uba yaba potudi oidragasu aikoina tapna social media da atai forum da wari sanaba da university gi classing da masigi poche tapna thoglakpasina maram oiraga khoigi wakhanda aikoigi attitude da daughter sing da leiriba mase change torpacha aikoina kharama kai ure samna bada khigi man ki baat te mana sinari ba pochina masana pi poksebagi mapana chauthokchebadu mipung khdimakta feel ton bagi generally hana leramba khoi wakhlon dugi ona tenabada hojiki bharat sida isana pi poksebasi si am chauthokpi ai hebasi message ama yam phajana mana sinaba ngame habibani oja ma swaida aksu lakchningi si man ki baat chatkibi april gi kontra gi da thamkiba cha marak suba man ki baat ta hai khibada akhoi hana vocal for local lena orambadagi hojikti local for global lena chalakpagi idea mana panba ma yawi hajaribo maswaida mana haining ibsi maruina akoigi thambal makhoktagi fiber keno se chingthoga sagibe akoigi lamdam sigi mapari amagi keno da
पाखुम पीबी खनजेद मदद अखोई वोकल फॉर लोकल लोकल फॉर ग्लोबल है चलपी आइडिया स्वाई कमायना येंबे सिगी पर्टिकुलर हंगबीरीब नुपी मचासिंगना माना सागचरेइब अतेनब माना एक्सपेरिमेंट होइना मागी खुंद करीद लेकाइद मसिबु याब्रा हैना थंबाल मखोक्तगी मागी फाइबर से लंग से लौरगा फी मचा अमा करी अमा साबगी पोट से मसिगी इनोवेटिव आइडिया से मा somehow प्राइम मिनिस्टर की मन की बात मसिगी पोट से यौरे अहनबददी मुहे अमनी और फॉर दैट मैटर मा मतोमदा ओरंबा बाव याई माई मयुमदा करीदा तौजरंबा सा मदो प्राइम मिनिस्टर की कैनो से मन की बात माने इंटरेक्ट तौरुरबा मतुंगददी मसा स्केल अप कितंग तौखलेएबा अदुना चामसुबा मन की बात अमुक हन्ना नुपी मसा से प्राइम मिनिस्टर का वारी साना मतमदा नंगी मतमदुदा नंगना मी अनि अहुम कन तौरुंबा पोतो ngasi디 kaya leire haina haiba matamda innovators ina hairiba sa ngasidi ai mi kunna kuntra ma nifu ma ai kaino che tauraga masigi pocha inkhale e amadi kaino che india gi mafam khara manipur ki mafam singda ai gi market che phangba ngame aduga next year da di mi same hena thabak suraga masa pithivi ki tongan tongan ma mafam da masa sandokani haiba ki context da prime minister ki magi comment ta adu ai taragadi masa local dagi global lomda haikalakpagi yamna kaino sa akoina ui ahanbada global ga local ga leinaba mari sa akoida globalization sa global oiba poching sa local adaptation noina khalamba sa akoina apikpa moirangi kachinnamada thangagi kachinnamada masa global market phawi yorokpagi pot ama lakpa sa masida achauba encouragement ama siri narendra modi na pibiki amasida su akoina yengba yari basa सुपनदगी अखोइना मी अमा सक्सेस ओइरे हाइबा मतमदा एनकरेज हाइबेट तौबीबा नत्रगना सेंथंग खर पीबा नतबदा माकी एवरी मोमेंट स्टेट ना लेबाक असिगी सरकार सिना इंडिविजुअल इनोवेटर सिंग असिगी सक्सेस सा मसी अदुम चटमिनबा ट्रेस तौबा मा चंगेना खल्ले ngasi kaino sa gold medal fange ena handshake tauba leikhara khupibा नत्रगन लुपा लिसिंग 10 अमा 19 अमा लाख अमा पीरगा पोतु लोइसन किबा नतब इनोवेटर दुगी स्टेज को दिमक्ता अचीवर अमममगी स्टेज को दिमक्ता लेबाकना यंगसन पीबा अमा चंगेना खल्ली अदुना ngarangi wari sanaba matam sida याना नुंगाइबा हाइरिसे सेकेंड खरगी वानी मिनिट अनमा हाबना नते अदुबो हाइरिबो पोट असिदा लोकल दगी थोगले इबे इनोवेशन सिना ग्लोबल मार्केट ता ग्लोबल सिनेरियो दा अखोइना कयम चौथोक्सबा याबा पोट नो हाइबसा मदुमा फजना पी अदुनने ऐना ngसाइसो हाइजक्रिबा हाइरिबो पोट असिदा मन की बात सिदा याना अपिक अपिक सोसाइटी गी दगी आइगी इमोशन गी आइगा लेनरिबा ह्यूमन रिलेशन सिंग असिना फोकस तौरगा येंगबा पोटनिना मसिगी तोंगानबा मचु अमा महौ अमा थुएन आइलो याम गाजो हुजिकी मन की बात ना लेरिबा अखोइगी इनोवेटिव अमा प्रोडक्शन अमा तौरिबा अखोइगी विजय शांति की वफुमसी पुथोरइनि तमतमना इनकरेज तौब खु मखल अमनि हाइबदी ममांगद माना अहमबगी उनबद वारी छानगिबगी तौरगा तोक्तबदा अमुक्सु कमदौरिगेना हंगबगी तांजा अमक लौरगा माबु अमुगेना इनकरेज तौब याबगी पीबगी पोट अमा याम चावना हाइबदी मन की बात ऑल इंडिया रेडियो की खुथांगदा संदोइबा असि मपुंग फाना अखोइगी मसिगी पर्पस अखोइगी सब तौरे हाइबगी ममी अमदि ताइ मस्वाइदा तौरकपसिदा भारत की काचिन कोयादा लेबा मफम सिंगी नागरिक खुदिम हाइबताइ सिबुक्ति टच तौब ngame ngama मन की बात सिगी मागी इफेक्टिवनेस मागी पोचिंग से सिग्निफिकेंस यामना वांगपदगी हौगिबा नुमाइजिंगी मन की बात असिदा माना थमगिबा सिदा यूनेस्को की अखोइगी रिप्रेजेंटेटिव अमना मंगोंदा फोन तौर मसिदी यामना इफेक्टिव ओइबा कम्युनिकेशन की मीन्स अमनी एसे खंगपगी एप्रिशिएट तौरखिबा अदगी तोंगान तोंगान से मणिपुर की हायरगा बीजेपी मणिपुर प्रदेश की प्रेसिडेंट सरदा देवी ना हाइगिबदा प्राइम मिनिस्टर की मन की बात सी करिगुम्बदा से जीनियस बुक ऑफ वर्ल्ड रिकॉर्ड तबुक चनबियाई गायना माना थंगिबा पोरम यावगा स्वाइगी मफम सिदा लोन तोंखाइ तोंखाइ मयाम मन चटप भारत नि मसिदै सिदा
ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯄ꯭ꯔꯁꯥ ꯚꯥꯔꯇꯤꯕꯨ ꯊꯥꯒꯠꯂꯤ ꯃꯥꯅ ꯍꯤꯟꯗꯤꯗ ꯉꯥꯡꯉꯤꯕ ꯄꯣꯠꯇꯨ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯈꯨꯗꯤꯡꯃꯛꯀ ꯌꯧꯍꯟꯅꯕꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯁꯤꯟꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯃꯥꯒꯤꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯟ ꯌꯨꯅꯦꯁꯀꯣꯗꯒꯤ ꯇꯧꯔꯛꯏ ꯏꯚꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝꯁꯤꯡꯗꯁꯨ ꯃꯁꯤ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯣꯏꯒꯤ ꯑꯗꯨꯁꯨ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤꯗꯨꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯗꯥꯏꯗ ꯇꯣꯛꯈ꯭ꯔꯒ ꯃꯁꯤ ꯖꯤꯅꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ ꯊꯝꯕ ꯌꯥꯕ ꯄꯣꯠꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯦꯄꯤ ꯄ꯭ꯔꯗꯦꯁ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯙꯤꯀꯥꯔꯤ ꯃꯦꯝ ꯁꯔꯗꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯤꯟꯗꯤꯒꯤ ꯉꯥꯡꯉꯤꯉꯩ ꯃꯔꯛꯇ ꯃꯐꯝ ꯃꯐꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯃꯥꯅ ꯏꯪꯂꯤꯁꯇ ꯀꯔꯤꯗ ꯈꯔ ꯑꯃꯗꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒ ꯃꯅꯤꯄꯨꯔꯒꯤ ꯏꯅꯣꯚꯦꯇꯔꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯌꯥꯝꯅ ꯁꯤꯝꯄꯜ ꯏꯪꯂꯤꯁꯇ ꯉꯥꯡꯉꯒ ꯉꯥꯡꯒꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯊꯥꯛꯇꯨꯒ ꯌꯦꯡꯅꯅ ꯃꯗꯨꯒꯤ ꯏꯟꯇꯔꯦꯛꯁꯟꯁꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯟꯇꯔꯦꯛꯁꯟꯗꯨꯅꯤ ꯃꯁꯨꯃꯥꯏꯅ ꯆꯍꯤ 7 ꯆꯨꯞꯅ ꯆꯥꯎꯈꯠꯂꯛꯏꯕ ꯄꯣꯠꯁꯤꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ 52ꯗ ꯃꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯂꯦꯡꯒ꯭ꯋꯦꯖ 12ꯗ ꯃꯁꯦ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯧꯈꯤꯕ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯁꯟꯗꯣꯛꯈ꯭ꯔꯤꯕ 100 ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯁꯦ ꯁꯟꯗꯣꯛꯏ ꯔꯥꯏꯠ ꯐ꯭ꯔꯣꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒꯤ ꯍꯧꯔꯒ ꯅ꯭ꯌꯨ ꯌꯣꯔꯛ ꯐꯥꯎꯗ ꯍꯧꯖꯤꯛ ꯔꯤꯡꯀꯨꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ UNꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯀꯔꯤꯗ ꯃꯁꯦ ꯁꯟꯗꯣꯛꯏ ꯗꯦꯟ UKꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁ ꯃꯌꯥꯝꯅ ꯃꯁꯤ ꯁꯟꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯗꯥꯏꯁꯄꯣꯔꯥꯁꯤꯡ ꯏꯟꯗꯤꯌꯟ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯁꯨ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯃꯥꯒꯤ economic policy explain ꯇꯧꯕ ꯅꯠꯇꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯆꯝꯕ ꯋꯥꯔꯤ ꯃꯔꯛꯇ ꯌꯥꯎꯕ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯇꯣꯞꯄꯗ ꯂꯩꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯦ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯃꯗꯨꯕꯨ ꯁ꯭ꯇꯦꯠꯅ ꯁꯛ ꯈꯪꯕꯒꯤ ꯄꯣꯠꯁꯤꯃ ꯃꯗꯨꯒꯤ ꯖꯦꯆꯔꯅꯤ ꯍꯥꯏꯕꯁꯤꯃꯛꯇꯅ ꯃꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯏ ꯑꯗꯨꯒ 100 ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯇꯥꯈ꯭ꯔꯤꯕ ꯃꯤꯁꯤ ꯃꯁꯤꯡꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯀꯣꯔꯅꯔ ꯑꯃꯗꯒꯤꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯐꯥꯎꯕ ꯗꯦꯟ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯐ꯭रिꯀꯥꯒꯤ ꯃꯐꯝꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯁꯨ ꯒꯕꯔꯅꯔꯁꯤꯡꯒꯤ ꯑꯣꯐꯤꯁꯇ ꯗꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁ ꯃꯌꯥꯝꯒꯤ ꯑꯣꯐꯤꯁꯀꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯁꯤꯡ ꯑꯌꯥꯝꯕꯗ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯄꯣꯠ ꯑꯃꯗꯤ ꯂꯅꯥꯏ ꯃꯤ ꯃꯌꯥꯝꯁꯤꯒ ꯀꯩꯅꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯁꯦ ꯄꯨꯜꯂꯞꯀꯤ ꯑꯣꯏꯅꯁꯨ ꯆꯍꯤ 7 ꯆꯨꯞꯅ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅ ꯃꯁꯦ ꯄꯤꯗꯅ ꯂꯥꯛꯄ ꯃꯗꯨꯁꯨ ꯀꯩꯅꯣꯗ ꯃꯤꯌꯥꯝꯒ ꯁꯝꯅꯕ ꯏꯁꯨꯁꯤꯡꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯦꯡꯉꯕ ꯑꯗꯨꯒ ꯉꯔꯥꯡ ꯀꯩꯅꯣꯁꯦ ꯍꯧꯈꯤꯕ ꯀꯩꯅꯣꯁꯦ 100 ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯟꯇꯤꯌꯔ ꯒ꯭ꯂꯣꯕꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯑꯣꯏꯔꯣ ꯂꯦꯟ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯦ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯤꯔꯛꯏꯕ ꯐꯤꯗꯕꯦꯛꯁꯤꯡ ꯃꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯤꯡ ꯃꯈꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯁꯤꯡꯁꯦ ꯌꯦꯡꯉꯒꯗꯤ ꯃꯁꯦ ꯒ꯭ꯂꯣꯕꯦꯜ ꯏꯝꯄꯦꯛ ꯑꯃꯗꯤ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯗꯕ ꯅꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯋꯥꯐꯝꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯄꯨꯈꯠꯂꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯑꯣꯏꯖꯕ ꯅꯠꯇꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯑꯣꯏꯖꯕ ꯂꯧꯕ ꯅꯠꯇꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯃꯥꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯗꯨ ꯇꯥꯟꯕ ꯅꯠꯇꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯁꯨꯁꯤꯡꯁꯤꯒꯤ ꯂꯪꯖꯤꯟꯐꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯗ ꯂꯥꯛꯏꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯁꯤꯗ ꯑꯗꯨꯝ ꯆꯠꯊꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯟ ꯀꯤ ꯕꯥꯠ ꯏꯠꯁꯦꯜꯐꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯑꯅꯗꯔ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯂꯦꯃꯦꯟ ꯑꯗꯒꯤ ꯀꯃꯟ ꯃꯦꯟꯁꯤꯡꯁꯤꯒꯤ ꯒ꯭ꯔꯤꯚꯥꯟꯁꯦꯁꯁꯤꯡ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯗꯒꯤ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯐꯠꯇꯅ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯕꯨ ꯆꯤꯡꯈꯠꯅꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯅ
सिनरपसिदा मसिगी पोटसिगी आइडिया सिना इंडिया एज ए डेमोक्रेसी अखोगी सिदा लरिबो पॉलिटिकल सिनेरियो सिदा हानगी लाइबा पॉलिटिकल लिचत सिदा अंदकी लाइबा पॉलिटिकल अनी सिगी पॉलिटिकल ओइना लौबुसि यादोरनि अदुबु नॉन पॉलिटिकल दी ओइ हेबसि अयामन हाइने स्वाइगी मियेंगसिदा कमाइना येंबिबे हेबजा अखोइना मीसिंगी मागी अवाटपा अवाबा मयाम माना निंगजबा मागी अवाबदु ग्रीवांसेस तु हाइरबा ngakta nataba aisi ware wheelchair pbu haiba nataba aina smaina pami laibak sida si tawhanningi si tawge haradi si selfie with the daughter haiba sa make mana kainom ni raba natiya thambal makhok aikoina fiber si tawmatamda mechin sage loan pbi oina hairuba natiyaba grievances natiyaba aigi ngamseba sa aina laibak ki prime minister da utpa aduga laibak ki prime minister duna masi kari tawba yabage mi du da kari tawba yai hairi be innovation du da kari tawba yage sa wakan khalna nabagi madugi policy matter da kari da lakna bagi pot na asmaina aikoina man ki baat asi lakko matam da lakadore haibati hojik me ge roiba nomaijing sida man ki baat ma la agani haibasi mate fix ne achi ki pot asa masi prime minister office da natragana prime minister gi web page da aina khanjaba wakan khara aigi wakan waidigi funniest oiba idea oiragasu mase aina share tawruba matamda madu scrutiny tawraga prime minister office na as well as prime minister masana madu yengaga sigi area khara sidi lokatpa yabani haiba taragati aikoina may gida ai kari hai ho sige june da kari hai sige july da kari hai sige lakadori december da ai kamai hai ho bi ai haibagi pot ama langtakna na aina every aroi ban nomaijing ngai ba haiba sa festival gi koina kano sa yaksang loi kare kang la ani haidana kang ngai ba dongna amgi aroi ban ngai jing se ngai raga miyam sina ai gi anuba idea se karino ai amka so haijeri man ki baat ngasi fawa live sa masida ai gi scholarship pb dre natre harga nai mingsan ba pangdre madugi procedure soi haibin nati sidadi ai koi gi chatnabi da yes dolsi मन की बात अनिरक अहुम लगता कवर तो ग्रिप से डोल साबा दगी पपेटरी साबा हंगलाई साबा की पोट असा मसी अखोइना कमाइना अखोइगी ngam लेजरीबा रिसोर्स इना अखोइगी लेजरीबा कल्चर सिगी कंटेक्स्ट कमाइना साने हाइबगी पोट से मसीती अखोइ अनुबा आइडिया हमने हबो देन सानबगी हाइरोन अखोइना ओलंपिक games in chizu akoina yokat kani as well as traditional games and sports sa akoigi jubi lakpi oiro keku lotpi oiro urawi makta da kaino sa prime minister na pantri badone aduna manipur dagi na gujarat fawa dagi kashmir dagi na kaino cha kanyakumari fawa or tamil nadu fawa sidal leiriba leibak mayam sidal leiriba jati mayam sidal leiriba community mayam sigi sanaba singa sa aikoina simasu sito wayatra siga punjanarati siga mind to we haibagi anoba idea mayam ama prime minister office ka samna hanbagi pot ama masida lai adunani masa festival ama waina amati samaj gi amadi culture gi dynamics asa illaga puba mover ama waina man ki baat cha aikoi nainaba yai hai nei di lojai yam nungai jo za du khoi matam chu relation laktre oza Prime Minister gi man ki baat china anauba bharat ama hana leiramba akhoi gi ozana mamang de su panbiki ba colonial gi thinking process to the chatlakanda akhoi se chawkhal la boini measurement of civilization se ngasai gi colonial gi power the on bagi minus chat pasi si onthorpum su tawbani na anauba bharat ama semakpada man ki baat na lowri ba thodang se oza masik kamaina yengbe ai lowgadra lowroidra nata lowraga lowri pot se karamba mi yengde yengbe oza man ki baat se da thari ba pot sa social and cultural oiba area da as well as mi gi wakhanda mase pibani na aikoina anuba bharat ama semge haitaradi anuba leiba ama loilam chalamaba loimi oiramaba loi oidana sahi kayama leira aba mi singa sina anuba machu amada thoklakke haitaradi wakhanda maki culture da amadi maki samaj da hongba machangi rajniti ki ahongba political kaino mayam sa relation mayam political interest mayam tu nataba social base ama cultural base ama di psychological base ama sagatba masigi pot chidadi man ki baat asa masi tamjaba yaba pot amani
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯟ ꯀꯤ ꯕꯥꯠ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯆꯥꯝꯃꯔꯛ ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯔꯤꯂꯤꯚꯦꯟꯁ ꯑꯃꯁꯨꯡ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯃꯗꯤ ꯃꯁꯤꯅ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯥꯔꯠ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯥꯒꯠꯂꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯟꯗꯣꯛꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯇꯥꯡꯗ ꯅꯩꯅꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯦꯝ ꯁꯤ ꯑꯔꯨꯟꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ